ngase phongkiba tongan tongan manipuri siphongsing amasung thokiba thogdo wathok digi maruibi ipausing miyamna thamjagi ahanbada hoyelan paudigi lokusaraga manipurgi matangda post tauruba father ama suicide tawduna sijakhre manipurgi irang singi matang social media da post tawrubadigi Madhya Pradesh police na pharuraba state asigi Sagar district ki garha kota da liba Saint Alfonsa Academy ki manager oiba Father Anil Francis Tha sigi taraga marida suicide tawduna sijakhre di magna Tha sigi taraga humdoida Bishop Singhi house ta pangdokpa player meeting ama yawba laklambadagi thiba khangdi haina khungul lirubada suicide note amada Manipur gi issue gi matangda national flag yawna wahi khara phongdok lure haina iramlaga suicide tawjakibane haidi amaramdana thangjing singi ibudau khubam da cross yungsinduna mongpham oisile Tha sigi taraga mathoi di ibudau thangjing khubam thangjing sing da kuki singnaba khutpu amana cross yungsinduna makhogi mongpham semjile haina committee on protection and preservation of the historical rights of Kaubru and Thangjing Hill Ranges ki serol amana phongdorakli serol sunhai thawong sigi dama committee gi maikei digi Tha sigi taraga humdoi da minister memorandum ama pisinkhre aduga moirang PS tasu complain ama tawduna athupa matamda ZRA gi flag ama sum cross yungsinduna mongpham semjili badu lakthoknaba khangan khraidi Committee na Kaubru amasum Thangjing sing sangsi historical and monuments eki makhara protection tawgadabani haina takna duna lakhibaga loinana October taraga humdai English ngani ga kungani thoida Manipur lengana cabinet warep lauduna November taraga mari English ngani ga kungani thoida Thangjing khubam lengi hectare mari amadi Kaubru lefam lengi hectare ani lai pukri gi hectare mari bu section 4 gi makhada preserve tawduna thamkhrabane haidi ngasisu moirangi yumkhaiba mandapta committee na sinduna miyam goiba mipam pangdokre Thangjing khubamda oisiliba mongpham laukthoktriba phawb makhal kaya gi thabak tawnaba warep na khraidi atopa pawmana lan manungda anauba home guard members sing maning thongda launana ba hotnarabra Manipur kang amasel gi tamthiraba lan leptana satharakpada home guard singna khulnga ki asoba thongdang lawroklingai gi sairakta mari leinaba authority kharana anauba home guard members singbu notification advertisement thoktana makoina apama miyoi sing launana ba hotnabagi thabak paikatpagi paw thajabi ab mafamdagi phangle haina Manipur Home Guard Employees Welfare Association ki president Y Mangi nang minister ayib sirul ama pisinduna huwakat kredit siola sina phongdorakibagi matungda Home Guard members singa si Manipur Home Guard Act 1966 ki rules singi matungina mari leinaba thabak thoram sing pangthoktuna laklibani Manipur Home Guard Act 1989 ki section 6 ki makhada Commandant General Commandant Home Guard members sing oina appointment pibigi ayaba leirabasu akaknaba rule amagi makhada pangthokadabani adubu Supreme Court na piba direction gi matungina pangdokpam thokpa thabak sing pangthoktana anoba miyoi singbu appointment pibigi ayaba leirabasu akaknaba rule amagi makhada pangthokadabani adubu Supreme Court na piba direction gi matungina pangdokpam thokpa thabak sing pangthoktana anoba miyoi singbu appointment piraklabadi Constitution ki Article 14, 16 amasung 21 gi mayuktani hairaduna anoba members sing lawbu taragasu open recruitment rally pangthokpiyo haidi Makasa tarakpoina to pamaroiba pau khulnga pamanga police na phakibagi mayokta miyam gi khongjang kan khalakre ngarang hi nongyai gi Manipur pumba pung nifugani pan gi ban gi khongjang sanction baukhre phajan kiba khulnga pamanga pung nifugani pan gi manungna thadoroktrabadi miyam gi khusamnaduna akan ma khongjang sangsilagani langthabal kendra clubs coordinating committee amaromdana khulnga ko isa sing condition yaudna thadoktriba phawba akan ma khongjang kya sangsilagani thawai middle women's wing amaromdana khulnga pamanga phajin khibasina lan mai pakpadi lairadana aikoi masel gi marak imu naimu tanrak yai kokomi amaromdana khulnga pamiyoi ma condition mat yauduna thadorakadabani coordinating committee of 30 assembly constituency May ahum nagi Manipur gi apun mangang kai thugairaga tongan administration pigadabani haibagi demand status gi mapung abi yellow fruit mutation no on sinduna tamthiraba lal leptuna satharakpadigi Manipur gi district manga gi singa tainariba mafam singda leiba fruit asigi miyoi singbu ngak selakliba balance protection force BPF ki miyoi manga tha sigi taraga taruki numidang waramda Manipur police na fajin ki babo yaning da ba phongdok tuna makoi manga condition amata yauduna thadorakadabani habigi khongjang makoi fajin ki numitu ki numidang ni hauroduna Imphal East ki Ponapat police station yamlaba miyam thomjinduna akan makhongjang changsilakrabasu police na thadoraktabagi ngasi su mafam kyada miyam lambi thimgi khongjang changsin ki badana tana Langthabal Kendra Clubs Coordinating Committee na
Sinduna pangdukiba miyamgi mifam amana laukiba warepki matungina ngasi ing nongyayadagi demand asibu taksiladuna Manipur pungmada pung nifugani pangi bancha tharagan hena laktokre ngasigi mifam ado nungthil pung marirom tarapada committee asina sinduna SYDA lai hoi bilam pak pangdukibani mifam asida kulnga pa miyoi singi laikai laikai club singa mas maira pai bising yauna miyamna saruk yaduna thangdo osingi matana khanna nainaki mifam asida saruk yakiba singna kupna khanaraba matungda yetna balaitana warep mari lokhi warep singa dudi kulnga pa miyoi manga bu Manipur police na fazan kiba singa sigi mifamna akan mongna kanem tawi kulnga pa miyoi manga fazan kiba bo yaning daba phongdok laduna ngasi September 19 English singa ni kunngomdoi ahing nongyai digi hauduna Manipur pumbada pung nifugani pan gi ban chathagani khongjang asi mapung phana sangsinna bagdamak Manipur gi tungan mafam singda leiriba loop sing local club sing maira pai bi singna magi area sing sabsana thaudang lobina ba khangan ba haina su kurep nare kariguma lengang na pung nifugani pan gi manungna makhoi manga bu thadurak trabadi makata na miyam gi mateng loidana akan makhongjang sangsinani ahum subu warep ta pung nifugani pan gi ban manungda ana ayek lining laison amadi essential service singi oinadi komtokani amasu mari subu warep ta makata na Manipur legana khulnga pa miyoi singbu apha apu natragana aki ekhang thukan bi aba thaba amata paikhat loidabani habu wapam su ngasigi mi phamna yanaki ngasigi mi phamda saruk yakiba loop singdi club nifugu humdoi apun loop oiriba Langthawal Kendra Clubs Coordinating Committee gi Langthawal Kendra Maira Paibi Coordinating Committee Club Kungadre ki apun loop oiriba All Kongbo Road United Clubs Organization Sagolban gi Kurawmokhu United Clubs amsum Sagolban apun loop amadi Naharol Yaipakol ni haidi panmaya abdi khulngak pamanga bu condition amata yauduna thadokadabani haibigi demand ngasi yamlaba nupa amasum nupi sing tholaktuna lambi da uwa amasum tayana singba paisinduna mai thaba yauna akan mamong lambi thimgi khongjang sangsin ki mafam singna Imphal More lambi paringi MU main gate ki mamang singjamai waikhum laikai kongba kaithil khurai sajur laikai khurai thongam laikai khurai ahongai singjamai kaithil amasum Imphal mayang Imphal lambi paringda Langthawal yauna Hairangoi thongdagina MU taba lambigi maibam laikai na singba yaukhen su paus ta makata na su phongdorakli amaromdana khulnga pa isa sing condition yauduna thadoroktriba phaw akan khongjang kya sangsilagani Thawai Middle Women's Wing sai lisingani henbigi puari ga sagonari ba irei bag iram damusin kukin narco terrorisna masieta na thugai na bo hona badana tana irei sa kya ki punsi mangan mamadi yum kai kya bu ut olan ki ba thagdok singda masagi oijoba thadokuna imaleba iramdamu kanana bo hona bada thawai khuwak haptuna lanthingna ri bi isa singbu lengana case kya panchinduna phaba punna torakpada Thawai Middle Women's Wing na kaidonungda tumina laithokloi haina Thawai Middle Women Wing gi sirol amana phongdorakhi seolasin hai oidaba maral pisinduna phajili bi isa singbu condition amata yaudara thadoktriba phawbu makhal kya gi akan makhongjang sangsilagani lenga amagi topom topo thabak taraktabadigi iramdam kanjana balanthingna bi samjara bi isa singi mathakta maral kya pisinduna irang na thaina bo hona riba lenga ki thausil thorang su hudakta lepkadabne madi terrorist ki lisa salibu ko ki militant singi mafamda thauna phudok ngamdraga khulngaksa riba isa sindu thauna othokliba pangdabagi Thawai Middle Women's Wing na tumina yengduna lairoi lebak miyam ga loinana akan makhongjang kya gi damak sem sare hadi amaromdana asuna phongdokli khulngak pa manga phajin khibasina lan mai pak pudi laredana aikhoi mesel gi marak imu nai mu tanak pa yai kokomi hausi gi oiriba phibam sina mitei furup amasum mitei kunai kanana bagi damakta mitei khulsing ngak libani amasum Manipur masjid taba yaroi haina sangsilak libani hairaduna masida khulngak pa chatluraga halakpada phajin khibam yoi manga atubu matamda condition yaudana thadorak ta tarabadi miyam galoinana kokomin akan makhongjang sangsinana ba sem saba loire haina Coordinating Committee on Manipur Integrity kokomina phongdokre lamphel leiba UCM gi office ta pangthokpa pau gi mifam da kokomi gi convener Jitendra Ningomam hai lamdam si hauzik lan thengnari bani sin koki narco terrorist na nupi angang khaktana nongmai mas bom kapsilakpadigi mitei miya misi mina nangli bani aso open kya leibedana tana mitei frukin ha kya mafam khangdana lerakli bani phibam asi Manipur laingakna ngak pangamdri haina miyan lauribani maramasna ireisa ipuruki miyoi sing tholoktuna awana kya khanglaga mayum thadoktuna lanphamda sanglaktuna imalebak iramdam sibu kanana bagi damakta lanthingna raklibani aduba laingakna khulngak libi singbu phaba punba masum kian khangan bagi thawong sa thrakpa hore thawong si atubu matamda lepkadabani maramdi mipami punam masum aki ekhang nanganduna tangduloi tabu purakpadi lairaduna makhal kya gi irang tholaktuna lanpham masida mai pakgi mahutta akhoi masel gi marakta imunai mutanara pu yai haibigi akiba phawre
ꯑꯁꯤꯒꯨꯝꯕ ꯃꯤꯐꯥ ꯃꯤꯄꯨꯟꯒꯤ ꯊꯕꯛ ꯑꯁꯤ ꯂꯩꯉꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯈꯤ ꯊꯥ ꯑꯁꯤꯒꯤ ꯇꯔꯥꯒ ꯇꯔꯨꯛꯇ ꯈꯨꯜ ꯉꯥꯛꯄ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯐꯥꯈꯤꯕ ꯃꯈꯣꯏ ꯃꯉꯥꯗꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯀꯣꯀꯣꯃꯤꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯇꯥꯕꯤꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯕꯨ ꯃꯤꯌꯥꯝꯕꯨ ꯁꯧꯍꯟꯕ ꯌꯥꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯊꯥꯡꯕꯤꯔꯛꯀꯅꯨ ꯍꯥꯏꯅꯁꯨ ꯂꯩꯉꯥꯛꯇ ꯍꯥꯏꯖꯈꯤ ꯃꯇꯝ ꯈꯔ ꯀꯣꯀꯣꯃꯤꯅ ꯆꯦꯕꯥꯎ ꯄꯤꯕꯤꯔꯛꯄꯗ ꯑꯊꯤꯡꯕ ꯊꯝꯖꯔꯨꯕꯗꯨ ꯂꯥꯟꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯑꯊꯤꯡꯕ ꯂꯩꯖꯗ꯭ꯔꯦ ꯄꯨꯝꯅꯃꯛꯅ ꯂꯥꯛꯄꯤꯗꯨꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯅꯕꯒꯤꯗꯃꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯖꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯈꯨꯜ ꯉꯥꯛꯄ ꯃꯤꯑꯣꯏ ꯃꯉꯥ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯐ 30 ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟꯕꯨ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯄꯥꯝꯃꯨꯗꯅ ꯂꯥꯟꯐꯝꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯥꯡ ꯊꯥꯅ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯕꯦꯂꯦꯟꯁ ꯚꯣꯂunteers ꯑꯃꯠꯇ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯤꯒꯅꯨ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯐ 30 ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯉꯥꯕꯨ ꯂꯩꯉꯥꯛꯅ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏꯒꯤ ꯀꯠꯊꯣꯛꯄ ꯌꯥꯎꯗꯅ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯂꯣꯏ ꯃꯈꯣꯏꯒꯤ ꯀꯠꯊꯣꯛꯄꯅ ꯊꯥ ꯃꯉꯥ ꯐꯔꯛꯂꯕ ꯂꯥꯟ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯂꯤꯕꯅꯤ ꯃꯅꯤꯄꯨꯔꯕꯨ ꯀꯩꯍꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡ ꯊꯥꯅ ꯊꯣꯛꯂꯛꯂꯤꯕꯁꯤꯡꯗ ꯀꯅꯥꯒꯨꯝꯕ ꯄꯥꯋꯔ ꯑꯃꯠꯇꯅ ꯈꯣꯡꯆꯠ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯀꯃꯤꯇꯤ ꯑꯁꯤꯅ ꯑꯄꯤꯜ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯂꯥꯟꯒꯤ ꯃꯅꯨꯡꯗ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯄꯨꯋꯥꯔꯤ ꯑꯣꯏꯍꯧꯔꯒꯗꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯒꯅꯤ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯥꯗ 38 ꯋꯨꯃꯦꯟꯁ ꯔꯤꯖꯥꯔꯕꯦꯁꯟꯒꯤ ꯕꯤꯜ ꯄꯨꯊꯣꯛꯄꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤꯗꯒꯤ ꯍꯧꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯦꯁꯟ ꯑꯁꯤꯗ ꯃꯥꯡꯖꯧꯅꯅ ꯄꯨꯋꯥꯔꯤ ꯑꯣꯏꯍꯧꯔꯒꯗꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯆꯠꯊꯒꯗꯕ ꯑꯈꯟꯅꯕ ꯁꯦꯁꯟꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯂꯨꯆꯤꯡꯂꯛꯂꯤꯕ ꯂꯩꯉꯥꯛꯀꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃꯁꯨꯡ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯈꯜꯗ ꯅꯨꯄꯤꯁꯤꯡꯒꯤ ꯆꯥꯗ 38ꯒꯤ ꯔꯤꯖꯥꯔꯕꯦꯁꯟ ꯄꯤꯅꯅꯕ ꯕꯤꯜ ꯄꯨꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯕꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯂꯣꯏꯔꯒ ꯃꯁꯤꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯂꯥꯎꯊꯣꯛꯄꯒꯤ ꯊꯕꯛꯇꯤ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯅ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯕꯗ ꯌꯥꯎꯔꯤꯕꯗꯤ ꯃꯥꯡꯖꯧꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯄꯨꯋꯥꯔꯤ ꯑꯣꯏꯍꯧꯔꯒꯗꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯒꯅꯤ ꯐꯣꯡꯗꯣꯛꯈꯤꯕꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯔꯤꯖꯥꯔꯕꯦꯁꯟ ꯐꯣꯔ ꯋꯨꯃꯦꯟꯁ ꯅꯠꯇ꯭ꯔꯒꯅ ꯔꯤꯖꯥꯔꯕꯦꯁꯟ ꯐꯣꯔ ꯑꯗꯔ ꯕꯦꯛꯋꯥꯔꯗ ꯀ꯭ꯂꯥꯁꯦꯁ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤꯒꯤ ꯃꯤꯐꯝꯅ ꯑꯌꯦꯠꯄ ꯅꯠꯇ꯭ꯔꯒꯅ ꯑꯄꯟꯕ ꯑꯃꯠꯇ ꯂꯩꯍꯟꯗꯅꯕ ꯋꯥꯔꯦꯞ ꯂꯧꯔꯝꯒꯅꯤ ꯍꯥꯏꯅꯗꯤ ꯊꯥꯖꯅꯈꯤꯕꯅꯤ ꯅꯨꯄꯤꯁꯤꯡꯒꯤ ꯆꯥꯗ 38ꯒꯤ ꯔꯤꯖꯥꯔꯕꯦꯁꯟ ꯄꯤꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤꯁꯨ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯍꯠ ꯑꯦꯛꯁꯇ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯩꯉꯥꯛ ꯈꯛꯇꯅꯤ ꯍꯥꯏꯅꯁꯨ ꯄꯣꯁꯠ ꯇꯧꯔꯛꯈꯤꯕꯅꯤ ꯋꯥꯔꯦꯞ ꯑꯁꯤꯒꯤ ꯃꯊꯛꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯂꯤꯕ ꯂꯩꯉꯥꯛꯅ ꯃꯃꯥꯡꯊꯛꯇꯁꯨ ꯄꯟꯈ꯭ꯔꯕ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯦꯞ ꯂꯧꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯍꯣꯡꯗꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯃꯔꯁ ꯑꯦꯟड ꯏꯟꯗꯁꯇ꯭ꯔꯤ ꯃꯤꯅꯤꯁꯇꯔ ꯄꯤꯌꯨꯁ ꯒꯣꯌꯜ ꯑꯃꯁꯨꯡ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯍꯠ ꯖꯣꯁꯤꯅꯁꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯈꯤꯕꯗ ꯅꯠꯇꯅ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦ.ꯄꯤ. ꯅꯗ꯭ꯗꯥ ꯐꯥꯎꯕ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔ ꯒꯣꯌꯜ ꯑꯃꯁꯨꯡ ꯖꯣꯁꯤꯟꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯁꯨ ꯍꯛꯊꯦꯡꯅꯅ ꯎꯅꯈꯤꯒꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯉꯁꯤꯗꯒꯤ ꯍꯧꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯦꯁꯟ ꯑꯁꯤꯗ ꯈꯟꯅꯒꯗꯕ ꯕꯤꯜ 9 ꯌꯥꯎꯕ ꯂꯤꯁꯠ ꯑꯃ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯣꯜ ꯄꯥꯔꯇꯤꯒꯤ ꯃꯤꯇꯤꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯕꯅꯤ ꯕꯤꯜꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯔꯁꯤꯡ ꯑꯦꯄꯣꯏꯟꯃꯦꯟꯠ ꯄꯤꯕꯒꯤ ꯃꯇꯥꯡꯗꯗꯤ ꯆꯌꯦꯠꯅꯕ ꯂꯩꯔꯛꯈꯤꯕꯗ ꯅꯠꯇꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯈꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯕꯤꯜ ꯑꯗꯨꯗꯤ ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯉꯁꯤ ꯑꯈꯟꯅꯕ ꯃꯤꯐꯝ ꯍꯧꯗꯣꯛꯂꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ संविधान सभादगी हौरक्तुना सांगलब चही 105 चलखिबा पार्लियामेंटरी जर्नीगी मतंगदा खनना बाहुदोखी माना पार्लियामेंट की एक्सपेरिमेंटसिंग एक्सपीरियंस मेमोरी अमसुम तमजनिंgai ओइबिसिंगी मतंग वांगांखी माना फोंदोखिबगी मतुंगिना हयेंग पार्लियामेंट की अनौबा बिल्डिंग दा होंजनगदरिबा असि पुंगनिंग नुंगसिनिंgai ओइबा तंगक अमदा हानगी बिल्डिंग बु कायना वहाई पीबगी तंगकने हाइखी जवाहरलाल नेहरू अमसुम लाल बहादुर शास्त्री की मतंदगिना अटल बिहारी वाजपेयी अमसुम मनमोहन सिंह फावगी मनुंगदा लैखिबा मतम सिंगबु पल्लादुना नरेंद्र मोदीना फोंदोखिबदा मखोय पुनमकी लिसिंग मखादा लेबा असदा अनौबा मायोर अमा पिरमले अमसुम ngасidi मखोयना पिरमलिबे एक्सपेरिमेंट सिंग अदु मियामना फोंदोकपगी थौरम पांगथोकलगदबनी हाइखेनसु पावसदा पलकली मखासा थरकपोइना लैंगाकना पुनमक मांग तागनख्रबा लंजेनरकपसिंगी खनबिरक लैंगाकी थबक अमममदी हाफनिंगे हाकथेंगनबा पाउदम सुचामपुरगी खुंजासिंग पोकनफम लमदम ओइरिबा सुचामपुर अमुंग हाना लैनबा लैंगाना अथुबदा होनाबियु लोइनना लैंगाकना पुनमक मांग तागनख्रबा लंजेनरकपसिंगी खनबिरगा लैंगाकी थबक अमममदी हाफनिंगे
angang oiringedigi hona kuki singa punna laiminarakpa maramna irang tholakpa matamda makoina aikhoigi soknaba karimata tawrakloi lengaki mayokta hauba ihauna haina khalui adubu madugi ona tainabada misam miyamda oina taina aduna miyam pumba khamtengna wale yumai thatokpikraba matungna ngasi phawba yamna wana sai kya sangna sakiba yumaduda sangma ngamdana lairi irang tholaktrigai mamangdigi hauna mayang amadi barmadigi phi saba lakpa phawwa senaba hauki haina Susampurgi ngakhulda leiba pukramba bimolta sai humpu mapuraiba pukramba sauksna sai humpu ga taruk na phongdorakli pukramba bimolta gi masa mari gi manung amadi laikhidre ma hauji hauji thamna pokpi da leiba ma ki masa no pagi mayum da leiri Susampurda pogolakhiba oibna maphamaduda adumak satlaga leini aikhoina angang oidingi matamna Susampurda mi yamna takna lerami Susampur leita laira singidi yamna nungaiba maphamamoi labuktagi perukta phukluraga yonmrada kanaba haibadu oi lalon itiki oina yamna nungaiba mafam amani yummai sakpa duda sana mohor mari su yaukre sana mohor mari du maina sakhibada yaukibra natragana huran bikrabra haiba sapsana khangma ngamre sai kyadagi tungsinjaraku lantu mamadi pose punamak loina mangkre posai singadu amuk hana lepnaba honaba sai kya amuk sanglagani natragana punsi loikibna su hankibiye yumsu sel sangna yamna wana sajakibani yum ut on kibidana tana punamak mang kibai budu oibana awaba singasi lengana ubiraga awa ana taraba yumai thadok pikraba misam singi imung manungi miyoi singi imungda miyoi amatang oiraba su lenga ki thabak hapaningi maduna imung manungi awaba asobo mating ama haibudu oigani lengana hauzik yumai thadok kibidagi lanje naduna yamna wana hingliba miyoi singi damakta compensation pigane haina lauthok piriba senphamasi yamna wana matam kaya sangna sajakiba duga yengnarubada sauna khenabalai adubu leibak miyamgi apunbagi oina tawrakadabanina sel sangna yum sajakiba adugi yenglaga tongana pibiyu haibadudi yararoi haiba khangi yumai sakpaduda yamna wana lauksalaga loksaba phauksing su yaukre yumda leijaba san kya su mangkre hana leiminarama kuki singdi iselinagum puna nungsi sanana leiminarami handak tholakliba irang sidi nauna sanglakpa kuki singna maru oina thokanbani ariba lusai kuki singna mitei singna irang ama tholakpada mitei na khoina karigidama sengadoribano nakhoiga horakpam oiriba napana pusingi oina oiba lamne Susampur hariba lamasi haiba wafam phongdorakhi Susampur ahanma matamda lusai hariba purubasi khaktaga mitei singa puna leiminarami kaina thangda paiti amadi wifi na singba kuki furup singa si Susampur sangsilakibani mamana kuki paiti singi marakta thokiba lan Susampur leiba mitei sing yamna wana kanghi matamadu gari su sendabani na Susampur digi moirang phawba khongna ising thaklaga piklibi isa singa lan selakhi awaba kya nanglabu supungna phamlamdam ama oijaribani na maphamadu adumak ariba punsi phawba leiningi matamadu su sa san kya mangki Susampur gi kul taragumdoi mukta mitei singna masoi oina taaduna lei kariguma maphamamada mitei singna puna leiminaram labadi ngasi asuk yauna awaba nanglibisu nanglamdabusu ye hena khali nga khalgi ningthau khumtena khulasida mitei singbu khunda hankibani maana shiramdai matamna maki manau nupagi macha nupara khulasibu sinnaramlaga khulasida leiriba mitei singdi kaidonungda tanbiyaroi makoina hek lainingliba makai lehengadabani yumsu makoina saning momona sangadabani haina tamlam khibaga loinana maana lamgi lauriba senpam asidagisu hengatpa yaroi haina hairammadigi ngasi phawbo matamadudagi hauna lamgi oina phawbot tara sahi oina pidunu lakri ngakhal khulgi oina mitei singi oiba aso bandab amasu handak sakre mahaurolgi leiminaragli kuki singna mitei singbu sagwatpaga loinana handak thuklibi irang as nauna memory sanglakpa kuki singna thonmani irang asida aikhoi yawa sungpa mamde makoina akanba thawong kya satharakpadagi mapan thongi oina makoina sagwatpa oina ubagi wani haina mahaurolgi leiminaraglaba ahal oiraba kuki singna hairei nauna sangsilakpa kuki singna masing hengalakibani thainadagi leraba kuki singna karisu tawba ngamdabadagi handaki lana si thokpani nauna sangsilakpa kuki singa dudi mitei lonsu thokte kuki ga paiti ga lonsu khenai maramaduna manipur mapanaidana mitop sangsilaktuna hanadagi leijaramba yellow group singbu minority tahanduna ohelaliba phiba masi makhatana amuhana thoktana ba laingana lokhatpham tokpa section tharang singadu asetpa phirap amaga loinana lokhat piu haina sumangna makhatana pauksi sigi kuthangna phongdorakri sohari makasa tarak poina to pawmuna mitei tribe singbu east list yaholakidaba numit pu ningsingduna lapthonakhiba numit haina pangtholagani
Kumza English amaga samapan gi yang kay matu gi September kunda India lenga ki schedule lista salaba Manipur gi tribes gi list law thorakhi bada mitai maitai tribes mu schedule list yaw ki daba numitubu ningsing laduna lakli September kunda gi hauraduna lapthokna khiba numit haina ningsing thoram pangthok hauragane haina mitai maitai tribe union gi convener Yudwing Haubijam Surjit mitai gi siramana phongdorakli adugumlaba India lenga ki lautuna manwa thong adubu ningsingduna hairiba numina sibu Manipur da yelong ngai digi khunda laita aduna leminaraglaba fruit mashal gi marakta singchep thajin ki ba madi aikoi mashal bu amana madigi lapthuk nan ki bu numit amani haina lauraga loinana saliba sai sigi September kundagi lapthuk no numit haina thorom pangthok pa haugadoribani hauminarakpa yellow fruit punamangna Indian constitution ngaklo piduna schedule lista salan khraba mitai kaktang khandolaga Yaholakta haibisi lamdamasi fruit masel gi marakta maruiba mitei amadi atopa hominarako yellow fruit singa punsinaba yadanaba khaidok khaijin gi angakpa laktunuba gi thauksal amani haidaba ngamloi Manipur ningsing bathoktorba matamdagi laminaraglaba mitei amadi atai fruit singi marakta tribal non tribal haina hiram khudimakta tongan khaidorakliba si mitei sing east lista yahodabadagini east lista yahodabana Manipur gi tribal singi apunba platform forum ama samgalakpada mitei di tribal nati haiduna yawbu yahandri mitei singdi samar ngamar oiduna tongana taaduna ledi ngasidi mitei singi sel tungi phibam kunailon satnalon punamak nongmunomigi marai sai tharakpada natana hominarapu yellow fruit singasu nongmunomigi thaptok narakli ngasidi mitei sing puarida kanglam sianba mapam saksusada mawa saksada haibak thak aduda leire maram aduna aikoi gi haurakliba tungi mirol gi dama khalaga thabak tawminasi haideni su pau sida makhatana phongdorakli makhasa tharak poina pona pam pau sidige to pau khrana Manipur gi miamda constitutional guarantee safeguard pinana ba India government takshina na bu warep lokre Manipur gi oina Indian constitution gi article ahum gi satna handaba state ki mafam punama amasum mipum khudima ki politico history socio-economic amadi multi-ethnic culturals ethos pumba yenglaga state authority da power pina article 371C clause 1 amasum clause 2 semdoktuna Manipur gi miyamda constitutional guarantee amasum safeguard pina na India government takshin ba haina gore bakre idea of Manipur a historical legacy of its Asiatic civilization haibi hiramasida nongmigoiba dialogue ama MU Center for Human Rights and Duties Education amasum OSMT Oza Sanazawa Memorial Trust anina khusamnana sinduna ngasi Kanchipurda leiba MU Department of Commerce ki conference hall pangthokre mifam aduna lokipu warep aduna Manipur ta sengna thokiba thaudo wathok paladun hai Manipur gi political history si anganma matam 33 AD da ningthau nongdalaren pakhangmagi matamda Manipur state si semkibaga loinana taraga mathoi century AC da loyumba senjel haiba khangan state constitutional practice na bauki taraga taru amasum taraga taret centuries AD da modern state rationalization tauki English ngamaga satre ka humpuga nitu de Anglo Manipuri defense treaty sign tawduna international recognition fangki English ngamaga samapan gani fugotere ki July 13 Manipur State Constitutional Act MSCA 1947 adopt tawduna sit yang gani thugi ahanba Manipur general election asi English ngamaga samapan ga nifugo nipan gi June 13 digi June 13 phawba pangthoktuna ahanba assembly session asi English ngamaga samapan ga nifugo nipan gi October 19 phangki Yamna sayana ba ma oiriba Manipur merger agreement si English ngamaga samapan ga nifuga mapan gi September 13 da sign tawduna sahi adumaki October 15 da Manipur si officially oina Union of India na loksil hain lokki Indian constitution gi makhad English ngamaga samapan ga yangkai ga nitui ahan ba mikal pangthoki baga loinana Manipur si sovereign state ama oina sakangni British paramount sin English ngamaga sanipan ga humfuda Manipur si Asiatic sovereign state oin sakangki Manipur gi territorial integrity si sahi sangwa hena establish tawre haiba si Henry Yuli gi map of Manipur in 1500 AD Renal gi map of 1769 James Johnstone gi maps in the 19th century digi line khangmu yagani
Indian Constitution semdringai mamangni Manipur si state ama oin lerakle British na makoi khudong saba ki damak Naga amasung Kuki haina khaidokrabasu mitai Coconut tribe asi Manipur gi puari ki tana thana ba yadana leraklabani aduba Manipur gi apun mi singi sada humdra khakna khundari ba sada maudraga matoi point humdraga manga odi bisingi mapum asi apun mi singi sada humdra na khundari ba sada 8.25 khak oi ba tampaki mapum asidagi tokhairage haina demand tawri Yumpam yaudana tauriba claim asina Manipur kang umasel nungsin handana bamadi loiba naidaba tangdurei tadaba phim lehengani haibani singbo wafam yauri